ꯒꯣꯔꯃꯦꯟꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯥꯔꯦ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯌꯦꯡꯁꯤꯟꯖꯔꯒ ꯑꯃꯨꯛꯇ ꯍꯥꯞꯄꯣ ꯑꯗꯨ ꯌꯥꯎꯍꯜꯂꯣ ꯑꯗꯣ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯌꯥꯝ ꯁ꯭ꯇꯔꯤꯛꯂꯤ ꯇꯧꯔꯦ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯁꯥꯔꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯁꯥꯔꯦ ꯑꯗꯨꯅ ꯑꯝꯇ ꯌꯦꯡꯉꯨ ꯌꯥꯝ ꯅꯥꯟꯅ ꯁꯥꯈ꯭ꯔꯖꯥꯠꯅꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯒ ꯄꯟꯆꯥꯌꯠꯀꯤ ꯀꯥꯡꯕꯨꯅꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯔꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯣꯔꯠ ꯄꯤꯔꯤꯌꯗ ꯏꯁꯇꯤꯄꯨꯂꯦꯇꯦꯗ ꯇꯥꯏꯝꯗ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯥꯕ ꯂꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯖꯒꯥꯁꯤꯗ ꯂꯩꯔꯤꯕ ꯋꯥꯔꯗ ꯅꯝꯕꯔ 4 ꯑꯃꯁꯨꯡ 5ꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯂꯥꯞꯅ ꯆꯠꯄ ꯉꯝꯖꯗꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯀꯩꯗ ꯆꯠꯄꯗ ꯃꯗꯨꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯚꯦꯟ ꯐꯤ ꯇ꯭ꯌꯨꯁꯟ ꯐꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯀꯤ ꯐꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤꯕ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯃꯈꯥꯗ SSA ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄꯅꯤ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯩ ꯏꯁꯥꯁꯨ ꯗꯦꯜꯂꯤꯒꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ZUꯒꯤ ꯁꯥꯏꯠꯇꯒꯤꯁꯨ AIDIꯅ ꯌꯥꯝꯅ ꯃꯇꯝ ꯆꯥꯅ ꯗꯦꯜꯂꯤꯒꯤ ꯂꯥꯛꯇꯅ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯥꯕꯗ ꯌꯦꯡꯁꯤꯟꯗꯅ ꯑꯩꯈꯣꯏ ꯃꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯅ ꯊꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯅ ꯑꯣꯏꯅꯥꯝ ꯀꯦꯟꯗ꯭ꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯔꯤ N. ꯕꯤꯔꯦꯟꯖꯤꯅ ꯂꯨꯆꯤꯡꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯅ ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ एजुकेशन सेक्टर से सोथरमीबसे अखोई इम्प्रूवमेंट फंगे ओइनाम केंद्रदा अनोब स्कूल ngasi सारिबा सिगुम स्कूल अहुम खोजमान अमा सागनी कोंखलेन अमा सागनी हैनबो हारिबा खुलसिदा अमा सागनी हारिबसी हारिबा सेनफम माने स्कूल की स्ट्रक्चर माने अहुम से सागनी लोइनाना स्कूल अनि मना एक्सटेंशन रूम खोजमानदा जे होजि अखोना कंप्यूटर की अदुगा लैट्रिन टॉयलेट की अनोबा साजरिबसिसु हारिबा स्कीम सर्विस इसासी मखादा साबने सिग लोइनाना अखोई होजे अतोपा खों खुनौ हाइबा खुलदसु अखोई हुजि साबा होगचरे अदुना अवाटपा सिंग से अखोई अथुब मतमदा चही अमगी लाइबा चही 2018 की मनुंगसिदा अखोई पाइखचरगा अखोइना हारिबा अवाटपा सिंग से पाइखचरगा गवर्नमेंट स्कूल ना प्रजागी थारजबा मांगखरबा गवर्नमेंट स्कूल ना प्रजा सिंग दमक पेलन मंगमदना लेरिबा एजुकेशन सेक्टर से अखोई ओइनाम केंद्रदा मणिपुरदा सुखसोई सोइदना कोई माई पाकना छात्र सिंगी अमदी ओजा सिंगी अमदी लमदम सिगी गार्जियन सिंगी दमुक माई पाकना गवर्नमेंट सिना अकन ममोंग दा कोई होना जगनी हाइदना मयामदा मसिगी तंजा सिलोरदा लौथोकसेरी